ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯑꯦꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜ ꯑꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯊꯤꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯁꯥꯁꯤ ꯊꯤ ꯍꯥꯏꯕ ꯌꯥꯖꯔꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯃꯃꯥꯅ ꯃꯆꯥꯅ ꯇꯨꯝꯂꯤꯕꯗꯨ ꯍꯧꯗꯣꯛꯏ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯊꯤꯈ꯭ꯔꯕ ꯃꯁꯛꯁꯦ ꯊꯤ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯤꯌꯦ, ꯐꯖꯕꯤꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ꯫ ꯍꯩ ꯑꯆꯧꯕꯤ, ꯇꯥꯕ꯭ꯔꯥ? ꯍꯧꯒꯠꯂꯣ꯫ ꯃꯁꯤꯗ ꯁꯅꯥꯂꯩꯃꯅ ꯇꯥꯔꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯁ, ꯑꯩꯈꯣꯏ ꯃꯥꯒꯤ ꯑꯩꯅ ꯉꯥꯏꯍꯥꯛ ꯇꯨꯝꯕꯁꯤꯗ ꯌꯦꯠꯇ꯭ꯔꯕꯗꯤꯅꯦ ꯅꯨꯡꯉꯥꯏꯖꯗꯕꯅꯦ꯫ ꯃꯁꯤꯗ ꯃꯆꯥꯅꯨꯄꯤꯗ ꯆꯩꯔꯛꯂꯝꯃꯤ, ꯍꯩ, ꯇꯥꯅꯤꯡꯗꯦ, ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯌꯨꯛ ꯌꯦꯟꯗꯥꯗ ꯍꯧꯒꯠꯂꯒ ꯊꯕꯛ ꯇꯧꯅꯤꯁꯨ ꯈꯪꯗꯦ꯫ ꯃꯁꯤꯗ ꯁꯅꯥꯂꯩꯃ ꯁꯥꯎꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯧꯅꯕꯤꯁꯦ ꯍꯧꯔꯛꯑꯦ, ꯑꯩ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ ꯑꯗꯨꯒ ꯍꯧꯒꯠꯂꯛꯑꯒꯦꯕ꯫ ꯃꯁꯤꯗ ꯃꯃꯥꯁꯨ ꯑꯣꯟꯁꯤꯟꯅꯕ ꯇꯜꯂꯗꯨꯅ ꯀꯥꯗꯒꯤ ꯊꯣꯛꯇꯨꯅ ꯍꯥꯏꯖꯩ ꯃꯆꯥꯅꯨꯄꯤ ꯇꯥꯅꯕ, ꯊꯕꯛꯅ ꯁꯨꯅꯤꯡꯗ꯭ꯔꯤꯁꯤꯒ ꯃꯁꯛꯁꯨ ꯊꯤ ꯍꯥꯏꯕꯁꯨ ꯌꯥꯖꯗ꯭ꯔꯤꯌꯦ, ꯏꯆꯥꯅꯤꯒ ꯍꯥꯏꯅꯤꯡꯗꯦ꯫ ꯉꯥꯡꯗꯅ ꯊꯣꯛꯂꯛꯄꯗ ꯃꯄꯨꯔꯣꯏꯕ ꯃꯥꯌꯣꯛꯅꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯉꯥꯡꯗꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ, ꯍꯩ ꯃꯃꯥ, ꯀꯩꯗꯧꯔꯦ ꯅꯪꯅ ꯁ꯭ꯋꯥꯏꯗ ꯅꯇꯣꯝꯇ ꯉꯥꯡꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯅ? ꯂꯩꯀꯥꯏ ꯃꯤꯅ ꯎꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯪꯕꯨ ꯉꯥꯎꯔꯦ ꯍꯥꯏꯅꯈꯤꯅꯤꯅꯦ꯫ ꯏꯕꯦ ꯍꯥꯏꯕꯤ ꯃꯃꯤꯠꯇꯨ ꯄꯩꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯒ, ꯑꯣ, ꯍꯥꯏꯔꯣꯏ ꯀꯩꯁꯨ, ꯅꯆꯥꯅꯨꯄꯤ ꯐꯗꯤ ꯐꯖꯗꯅ ꯐꯖꯕꯤ ꯁꯥꯕꯤ ꯁꯛꯊꯤꯕꯤꯗꯣ ꯇꯨꯝꯕ ꯍꯧꯗꯣꯛꯂꯨꯕ, ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯁꯥꯎꯖꯤꯜꯂꯛꯏꯕ ꯑꯩꯉꯣꯟꯗ, ꯑꯗꯨꯒꯤ ꯉꯥꯡꯗꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯑꯩꯒꯤꯁꯦ꯫ ꯏꯁ, ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯅꯆꯥꯅꯨꯄꯤꯅ ꯇꯨꯝꯕ ꯍꯧꯗꯣꯛꯀꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ ꯑꯩ ꯀꯔꯥꯏꯗꯅꯣ ꯆꯠꯆꯈꯤꯒꯦ ꯅꯨꯄꯤ, ꯇꯟꯗ꯭ꯔꯥ ꯈꯪꯗꯦ꯫ ꯑꯣ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯔꯕꯗꯤ ꯅꯆꯥꯅꯨꯄꯤꯁꯦ ꯍꯌꯦꯡꯋꯥꯏ ꯃꯁꯛꯅ ꯊꯤꯔꯤꯁꯤꯒ ꯃꯌꯨꯝ ꯄꯥꯟꯕꯒ ꯆꯟꯅꯔꯔꯣꯏꯌꯦꯁꯦ꯫ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯉꯥꯡꯃꯟꯕꯗꯨꯗ ꯇꯨꯝꯕ ꯌꯥꯗ꯭ꯔꯗꯨꯅ ꯁꯅꯥꯂꯩꯃꯗꯨ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯃꯥ ꯃꯄꯥꯗ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯒ ꯁꯥꯗꯅ, ꯑꯁ, ꯏꯃꯥꯒ ꯄꯥꯕꯒꯅ ꯀꯔꯤꯅꯣ ꯑꯌꯨꯛꯁꯤꯗ ꯑꯃꯨꯛ ꯅꯊꯧ ꯑꯝꯇ ꯂꯩꯇꯕꯒꯨꯝ ꯁ꯭ꯋꯥꯏꯁꯤꯗ ꯈꯠꯅꯔꯒ ꯂꯩꯁꯤꯕꯣ, ꯀꯩꯅꯣ ꯈꯪꯗꯦ꯫ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯃꯥꯕꯨ ꯉꯁꯥꯏꯗꯒꯤ ꯇꯨꯝꯕ ꯍꯧꯗꯣꯛꯄꯗꯅ ꯍꯧꯒꯠꯂꯨ ꯌꯥꯗꯈꯩ ꯂꯩꯍꯧꯕ ꯃꯥꯅ ꯍꯧꯖꯤꯛꯇ ꯃꯥꯅ ꯑꯣꯏꯅ ꯑꯆꯨꯝꯕꯒ ꯁꯥꯖꯤꯜꯂꯛꯏꯁꯦ꯫ ꯃꯁꯦ ꯃꯥꯒꯤ ꯃꯇꯥꯡꯗ ꯉꯥꯡꯅꯔꯤꯅꯦꯗꯤ ꯈꯪꯗꯦꯅꯦ꯫ ꯃꯁꯤꯗ ꯆꯪꯈꯣꯟꯕꯅ ꯃꯔꯛ ꯊꯜꯂꯛꯏ, ꯍꯩ, ꯌꯥꯔꯦ, ꯃꯃꯥꯁꯨ ꯃꯆꯥꯁꯨ ꯌꯥꯔꯦꯀꯣ, ꯂꯣꯏꯅ ꯇꯣꯛꯅꯔꯨ, ꯅꯣꯏ ꯇꯧꯒꯗꯕ ꯅꯊꯧꯁꯤꯡꯗꯣ ꯇꯧꯅꯔꯨꯔꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯕꯗ ꯇꯨꯃꯤꯟ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯄꯥꯔꯤꯒꯤ ꯌꯨꯝꯗꯅꯤ꯫ ꯄꯥꯔꯤꯗꯨ ꯊꯕꯛ ꯌꯥꯝ ꯀꯟꯕ, ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ꯫ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯅꯆꯥ ꯊꯕꯛ ꯆꯠꯂꯒꯦꯅ ꯊꯣꯛꯂꯛꯂꯕꯅꯤ, ꯏꯃꯥ ꯅꯇꯣꯝꯇ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯋꯥꯡꯒꯤ ꯇꯣꯝꯕꯤꯕꯨ ꯀꯧꯔꯝꯃꯨꯔꯦꯕ꯫ ꯌꯥꯔꯅꯤꯗ, ꯏꯃꯥꯒꯤꯗꯤ ꯌꯨꯝꯗ ꯂꯩꯕꯕꯨ ꯀꯔꯤꯅꯣ, ꯃꯤ ꯑꯃꯨꯛ ꯀꯧꯒꯗꯕꯒꯤ ꯁꯔꯨꯛ ꯏꯆꯥꯅ ꯆꯠꯀꯗꯕꯗꯣ ꯑꯗꯨꯝ ꯆꯠꯆꯔꯣꯗ꯫ ꯄꯥꯔꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ ꯃꯃꯥꯁꯨ ꯃꯆꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯁꯣꯝꯗ ꯁꯅꯥꯂꯩꯃ ꯃꯁꯛ ꯏꯊꯤ ꯊꯤꯈꯩ ꯐꯖꯅꯤꯡꯂꯤꯕꯅꯤ ꯀꯥꯏꯗꯅ ꯑꯣꯏꯒꯤ ꯅꯥꯞꯄꯗ ꯅꯥꯁꯣꯝ ꯑꯃꯒ ꯁꯤꯟꯗꯅ ꯃꯆꯤꯟꯗꯣ ꯉꯥꯡꯂꯞꯀ ꯁꯪꯂꯒ ꯄꯥꯔꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯊꯤꯕꯤ ꯃꯥꯅ ꯐꯖꯈ꯭ꯔꯕ ꯄꯥꯔꯤꯗꯨ ꯄꯥꯝꯖꯔꯨꯔꯕ ꯃꯥꯜꯂꯤ꯫ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯅꯥꯂꯩꯃꯅ ꯆꯪꯂꯛꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯈꯖꯤꯛ ꯈꯪꯗꯨꯅ ꯍꯥꯏꯖꯔꯝꯃꯤ, ꯏ, ꯀꯔꯤ ꯃꯇꯧꯅꯣ ꯇꯧꯔꯛꯂꯤꯕꯁꯤꯗꯤ? ꯑꯩ ꯐꯥꯎꯕꯅ ꯎꯕꯗ ꯈꯪꯉꯁꯤꯅꯗꯤ ꯀꯔꯥꯏꯗꯒꯤ ꯏꯆꯥꯅꯨꯄꯥꯅꯗꯤ ꯌꯥꯔꯅꯤꯒꯦ? ꯏꯃꯥ, ꯇꯥ ꯄꯥꯔꯤ ꯂꯩꯇ꯭ꯔꯣ? ꯑꯩꯗꯤ ꯇꯥ ꯄꯥꯔꯤꯒ ꯋꯥꯔꯤ ꯁꯥꯒꯦꯅ ꯂꯥꯛꯏꯅꯤ, ꯑꯗꯣ ꯏꯃꯥꯕꯨ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯆꯥꯛꯀ ꯊꯣꯡꯉꯕꯣ? ꯂꯩꯔꯥꯡ ꯌꯥꯝ ꯇꯟꯈ꯭ꯔꯦ ꯁꯅꯥꯂꯩꯃꯒꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ, ꯊꯣꯡꯗ꯭ꯔꯤꯗ ꯁꯅꯥꯂꯩꯃ, ꯆꯥꯕꯗꯤ ꯍꯥꯏꯔꯨꯅꯨ, ꯊꯣꯡꯐꯥꯎ ꯊꯣꯡꯗ꯭ꯔꯤꯌꯦ, ꯑꯗꯣ ꯏꯆꯥꯕꯨ ꯅꯥꯆꯣꯃꯣ ꯀꯔꯤꯋꯣ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯁꯅꯥꯂꯩꯃ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯑꯩꯕꯨꯔꯣ ꯏꯃꯥ, ꯀꯩꯁꯨ ꯆꯠꯇꯦꯗ, ꯇꯥ ꯄꯥꯔꯤꯒꯤ ꯃꯐꯤ ꯁꯨꯕꯤꯒꯦꯅ ꯂꯥꯛꯏꯅꯤ, ꯏꯃꯥ, ꯀꯔꯥꯏꯅꯣ, ꯏꯃꯥꯒꯤꯁꯨ ꯁꯨꯕꯤꯔꯝꯃꯒꯦ꯫ ꯃꯁꯤꯗ ꯂꯩꯔꯥꯡ ꯇꯍꯥ ꯍꯥꯏꯔꯛꯏ, ꯏꯍꯦ ꯏꯕꯦꯝꯃ, ꯌꯥꯅꯅꯤꯗ, ꯐꯤ ꯁꯨꯅꯤꯡꯉꯥꯏꯒ ꯑꯃꯠꯇ ꯂꯩꯇꯤꯌꯦ ꯏꯃꯥꯈꯣꯏꯒꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯂꯩꯃꯅ ꯄꯥꯔꯤꯒꯤ ꯃꯁꯛ ꯃꯇꯧ ꯍꯦꯟꯕꯗꯨꯗ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯄꯥꯔꯤꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯄꯥꯔꯤꯒꯤ ꯃꯃꯥꯅꯁꯨ ꯁꯅꯥꯂꯩꯃꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯁꯛꯁꯨ ꯊꯤꯃꯟꯕꯅ꯫ ꯑꯗꯣ ꯏꯃꯥ, ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯊꯣꯡꯕꯤꯔꯝꯂꯒꯦ, ꯏꯃꯥ ꯋꯥꯅꯕꯅꯤ, ꯑꯩꯅ ꯏꯃꯥ ꯍꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯤꯔꯨꯔꯒꯦꯅ ꯂꯥꯛꯏꯅꯤ꯫ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯍꯦꯛꯇ ꯆꯪꯈꯤꯕꯅ ꯍꯥꯟꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯁꯅꯥꯂꯩꯃꯒꯤ ꯇꯨꯡ ꯏꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ,
ꯑꯣ ꯊꯣꯡꯉꯣ ꯊꯣꯡꯉꯣ ꯆꯥꯛꯈꯨꯝꯗꯨꯗꯅꯦ ꯈꯥꯃꯦꯟ ꯂꯩꯍꯧꯕꯅꯤ ꯑꯗꯣ ꯉꯥ ꯑꯌꯥꯏꯕꯗꯣ ꯈꯔ ꯊꯥꯛꯆꯤꯜꯂꯒ ꯍꯦꯛ ꯊꯣꯡꯉꯣ ꯑꯁꯨꯝꯅ ꯂꯩꯔꯥꯡꯅꯒ ꯑꯌꯥꯕꯒ ꯄꯤꯁꯤꯜꯂꯛꯄꯗꯨꯗ ꯁꯅꯥꯂꯩꯃꯗꯗꯤ ꯏꯔꯨꯖꯅꯤꯡꯕꯗ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯃꯥ ꯊꯣꯡꯂꯝꯃꯒꯦ ꯏꯃꯥ ꯑꯗꯨꯝ ꯄꯣꯊꯥꯕꯤꯔꯝꯃꯣ ꯑꯩ ꯊꯤꯕꯁꯨ ꯊꯤꯔꯝꯂꯒꯦ ꯑꯗꯨꯒ ꯎꯞꯂꯒ ꯐꯖꯅ ꯊꯅꯝꯃꯒꯦ ꯃꯁꯤꯗ ꯂꯩꯔꯥꯡꯁꯨ ꯋꯥꯅ ꯋꯥꯕꯒ ꯃꯥꯁꯨ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯁꯅꯥꯂꯩꯃꯅ ꯄꯥꯔꯤꯍꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯤꯔꯤ ꯁꯣꯝꯗꯅ ꯃꯃꯥꯗꯨ ꯏꯁꯧ ꯀꯟꯅ ꯂꯥꯡꯉꯤ ꯆꯥꯛ ꯊꯣꯡꯅ ꯐꯔꯣꯏꯗꯧꯔꯤꯕ ꯃꯆꯥꯅꯦ ꯃꯁꯤ ꯂꯩ ꯐꯥꯎꯕ ꯂꯩꯇ꯭ꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯆꯥꯛ ꯊꯣꯡꯕꯒ ꯆꯠꯂꯗꯅ ꯑꯣꯏꯔꯣꯏꯗꯧꯕꯗꯅꯦ ꯃꯇꯝ ꯌꯥꯝ ꯃꯥꯡꯍꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯃꯄꯨꯔꯣꯏꯕ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯃꯃꯥ ꯆꯥꯛ ꯊꯣꯡꯕꯗꯨꯗꯗꯤ ꯏꯁꯧ ꯂꯥꯡꯗꯅ ꯊꯣꯡꯉꯨꯀꯣ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯂꯒ ꯆꯥꯛ ꯊꯣꯡꯂꯕꯗꯤ ꯍꯣꯔꯦꯟ ꯆꯥꯕꯒ ꯑꯃꯠꯇ ꯌꯥꯔꯔꯣꯏ ꯃꯁꯤꯗ ꯏꯕꯦ ꯍꯥꯏꯕꯤꯅ ꯍꯣ ꯌꯥꯗ꯭ꯔꯒꯅ ꯀꯔꯝ ꯇꯧꯅꯤꯒꯦ ꯇꯣꯛꯑꯦꯗꯅ ꯉꯁꯤ ꯅꯣꯡꯃꯈꯛ ꯆꯔꯥ ꯍꯦꯟꯕꯕꯨ ꯀꯩꯅꯣ ꯁꯤꯗꯤ ꯁꯤꯔꯣꯏꯗꯅ ꯇꯥꯅꯤꯡꯗꯦ ꯃꯃꯥ ꯆꯔꯥ ꯍꯦꯟꯕꯕꯨ ꯅꯨꯡꯉꯥꯏꯕꯒꯤ ꯊꯕꯛꯇꯧꯅꯀꯣ ꯌꯥꯝ ꯂꯥꯡꯒꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛꯇꯣ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯁꯣꯝꯗꯁꯨ ꯁꯅꯥꯂꯩꯃꯗꯨ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ ꯇꯟꯖꯥꯗꯣ ꯂꯩꯔꯥꯡ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯔꯤ ꯍꯥꯏꯗ ꯌꯥꯗꯕ ꯕꯦꯝꯃ ꯅꯪ ꯇꯥ ꯄꯥꯔꯤ ꯊꯕꯛ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯕꯅꯤ ꯆꯥꯛ ꯑꯃꯨꯛ ꯆꯥꯔꯒ ꯆꯠꯈꯤꯗꯣꯏꯅꯤꯀோ ꯊꯤꯔꯕ꯭ꯔꯥ ꯅꯪꯒꯤꯗꯨꯕꯣ ꯄꯥꯔꯤ ꯍꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯕꯗꯨꯗ ꯁꯅꯥꯂꯩꯃ ꯏꯀꯥꯏꯔꯞ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯥꯛꯇꯤ ꯂꯣꯏꯅ ꯊꯤꯔꯒ ꯊꯝꯂꯕꯅꯤ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯏꯃꯥꯅ ꯍꯜꯂꯛꯇꯦ ꯍꯥꯏꯔꯝꯃꯅꯤ ꯑꯣ ꯍꯣꯏ ꯍꯣꯏ ꯅꯪ ꯇꯥ ꯄꯥꯔꯤ ꯂꯥꯛꯄ ꯐꯥꯎꯕ ꯉꯥꯏꯔꯒ ꯆꯠꯄ ꯑꯣꯏꯔꯕꯗꯤ ꯍꯦꯛ ꯐꯗꯧꯕ ꯑꯗ ꯏꯆꯥꯅ ꯊꯦꯡꯉꯦ ꯍꯥꯏꯔꯕꯅꯤꯅ ꯆꯠꯂꯣ ꯁꯅꯥꯂꯩꯃꯁꯨ ꯃꯄꯨꯛꯅꯤꯡꯗ ꯍꯟꯗꯛꯃꯨꯛꯀ ꯍꯥꯏꯔꯛꯂꯕꯗꯤ ꯍꯣꯏ ꯍꯥꯏꯒꯦ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕꯤꯔꯛꯇ꯭ꯔꯕꯗ ꯎꯄꯥꯏ ꯂꯩꯇ ꯊꯣꯡꯒꯥꯜꯗ ꯁꯨꯝ ꯊꯣꯛꯂꯛꯄꯗ ꯄꯥꯔꯤꯒ ꯊꯦꯡꯅꯔꯝꯃꯤ ꯄꯥꯔꯤ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯔꯝꯃꯤ ꯄꯥꯔꯤ ꯁꯅꯥꯂꯩꯃ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯍꯥꯏꯔꯛꯏ ꯁꯛꯊꯤꯕꯤ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯩꯅ ꯑꯩꯈꯣꯏꯗ ꯂꯥꯛꯀꯅꯨ ꯍꯥꯏꯗꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯁꯨꯝ ꯂꯥꯛꯏꯁꯦ ꯑꯩꯕꯨ ꯁꯤꯗꯕꯒꯤ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ ꯅꯨꯄꯥꯁꯤꯅ ꯃꯥꯕꯨ ꯎꯕ ꯈꯨꯗꯤꯡ ꯊꯤꯅ ꯆꯩꯕꯗꯨꯗ ꯁꯅꯥꯂꯩꯃ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯍꯥꯏꯔꯛꯏ ꯇꯞꯅ ꯄꯥꯔꯤꯗ ꯌꯦꯡꯗꯨꯅ ꯇꯥ ꯄꯥꯔꯤꯅ ꯆꯠꯈ꯭ꯔꯒ ꯏꯃꯥ ꯃꯇꯣꯝꯇ ꯍꯣꯠꯅꯍꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯝ ꯂꯥꯛꯄꯅꯤ ꯑꯗꯨ ꯅꯪꯅ ꯎꯐꯝ ꯊꯣꯛꯇꯦ ꯅꯁꯛꯅꯤꯅ ꯊꯤꯔꯤ ꯈꯨꯗꯤꯗꯨꯒ ꯐꯖꯕ ꯅꯨꯄꯥꯒꯁꯨ ꯄꯥꯝ ꯗꯥꯎꯒ ꯌꯥꯔꯣꯏ ꯁꯛꯊꯤꯕꯤ ꯅꯪ ꯎꯕꯁꯦ ꯅꯠꯇꯦ ꯅꯪꯕꯨ ꯅꯁꯥꯒꯤ ꯅꯁꯛꯇꯣ ꯃꯤꯡꯁꯦꯜꯗꯒ ꯑꯝꯇ ꯌꯦꯡꯗ꯭ꯔꯕ ꯍꯥꯏꯕꯅꯤ ꯄꯥꯔꯤꯅ ꯑꯗꯨꯛ ꯊꯤꯅ ꯉꯥꯡꯂꯛꯄꯗꯨꯗ ꯁꯅꯥꯂꯩꯃ ꯃꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯊꯤꯔꯤꯉꯩꯗꯨꯗ ꯅꯥꯁꯣꯝꯗꯨꯒ ꯅꯆꯤꯟꯗꯨꯅ ꯀꯩ ꯐꯖꯅꯕ ꯁꯪꯂꯤꯕ ꯀꯥꯏꯗꯣ ꯎꯇꯤꯟꯗ ꯏ ꯊꯣꯛꯄꯩ ꯃꯥꯟꯈꯩ ꯍꯟꯗꯣꯛꯁꯦ ꯍꯥꯏꯔꯝꯗꯨꯅ ꯄꯥꯔꯤꯗꯣ ꯌꯥꯝ ꯁꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯏꯟꯈꯥꯏꯔꯝꯕꯗꯨꯗ ꯁꯅꯥꯂꯩꯃꯗꯣ ꯀꯞꯂꯝꯃꯤ ꯑꯗꯨꯒ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯇꯥ ꯄꯥꯔꯤꯅ ꯉꯁꯤ ꯊꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯅꯣꯡꯃꯗꯤ ꯇꯥ ꯄꯥꯔꯤꯅ ꯅꯤꯡꯉꯝꯗꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯃꯥꯡꯗ ꯂꯦꯞꯇꯕ ꯉꯝꯕ ꯑꯣꯏꯒꯦꯀꯣ ꯇꯥ ꯄꯥꯔꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯂꯩꯃ ꯀꯞꯇꯨꯅ ꯆꯦꯟꯈꯤ ꯃꯇꯧꯁꯤꯡꯗꯨ ꯎꯔꯤꯕ ꯈꯪꯂꯤꯕ ꯃꯃꯥꯏꯕꯦꯝꯃꯗꯨ ꯃꯆꯥꯅꯨꯄꯥꯕꯨ ꯊꯤꯅ ꯆꯩꯔꯛꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯃꯤꯒꯤ ꯃꯆꯥꯁꯤꯗ ꯑꯗꯨꯛ ꯊꯤꯅ ꯉꯥꯡꯕꯤꯔꯨꯔꯤꯕꯗꯨꯕꯣ ꯄꯥꯝꯗ꯭ꯔꯁꯨ ꯏꯔꯦꯅ ꯍꯥꯏꯅꯔꯒ ꯌꯥꯕꯁꯤꯗ ꯅꯪ ꯁꯤꯗꯤꯌꯦꯕ ꯄꯥꯔꯤ ꯑꯁꯥꯎꯕ ꯍꯟꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯁꯤꯒꯤ ꯁꯛꯊꯤꯕꯤꯁꯦ ꯏꯀꯥꯏꯕ ꯈꯪꯉꯨꯏ ꯍꯣꯔꯦꯟ ꯑꯃꯨꯛ ꯂꯥꯛꯇꯣꯏꯔꯤꯅꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯏꯃꯥ ꯂꯩꯔꯥꯡ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯅ ꯊꯕꯛ ꯀꯟꯕ ꯍꯦꯟꯃꯟꯕꯅ ꯆꯥꯛ ꯆꯥꯔꯝꯗꯥꯏꯈꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯇꯩ ꯃꯇꯝꯗ ꯊꯕꯛ ꯃꯐꯝꯗ ꯂꯩꯕꯗꯨꯗ ꯃꯆꯥꯕꯨ ꯂꯛꯅꯔꯝꯃꯤ ꯂꯣꯏꯔꯦ ꯆꯥꯛꯄꯨꯗꯤ ꯌꯥꯝ ꯍꯥꯎꯒꯗꯧꯖꯥꯠꯅꯤ ꯂꯥꯛꯑꯣ ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯅꯕ ꯇꯧꯔꯁꯤ ꯀꯌꯥꯝ ꯍꯥꯎꯒꯦ ꯌꯦꯡꯉꯨ ꯂꯥꯛꯑꯣ ꯃꯃꯥꯒꯤ ꯃꯇꯧꯗꯨꯗ ꯉꯛꯅ ꯍꯥꯏꯔꯛꯏ ꯄꯥꯔꯤ ꯀꯔꯤꯅꯣ ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯀꯌꯥꯝ ꯍꯥꯎꯒꯦ ꯌꯦꯡꯉꯨ ꯂꯥꯛꯑꯣꯁꯤꯗ ꯁꯨꯝ ꯍꯥꯏꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥ ꯂꯩꯔꯥꯡ ꯅꯣꯛꯅꯤꯡꯕꯗꯨ ꯐꯥꯖꯤꯜꯂꯒ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣ ꯀꯩꯁꯨ ꯅꯠꯇꯦꯁꯦ ꯏꯃꯥꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯆꯥꯔꯣ ꯆꯥꯛꯇꯣ ꯍꯥꯏꯔꯒ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯃꯥ ꯃꯆꯥꯗꯣ ꯁꯅꯥꯂꯩꯃꯅ ꯊꯣꯡꯕꯅꯤ ꯍꯥꯏꯔꯕꯗꯤ ꯆꯥꯗꯅ ꯆꯠꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ ꯆꯥꯔꯣ ꯉꯥ ꯑꯌꯥꯏꯕ ꯊꯥꯛꯇꯨꯅꯅꯦ ꯏꯃꯥꯅ ꯊꯣꯡꯕꯅꯤ ꯏꯟꯁꯥꯡꯕꯨ ꯀꯝꯗꯧꯒꯦ ꯉꯁꯤꯒꯤꯁꯤꯕꯣ ꯏꯃꯥ ꯏꯟꯁꯥꯡꯁꯤꯗꯤ ꯌꯥꯝ ꯍꯥꯎꯏ ꯂꯤꯍꯧꯗ꯭ꯔꯕ꯭ꯔꯣ ꯈꯖꯤꯛꯇꯒ ꯍꯥꯞꯄꯛꯈꯣꯕ ꯆꯥꯛꯁꯨ ꯏꯟꯁꯥꯡꯁꯨ ꯌꯥꯝ ꯍꯥꯎꯏ ꯉꯁꯤ ꯐꯥꯎꯕꯗ ꯃꯆꯥꯅꯨꯄꯥꯅ ꯐꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯁꯅꯥꯂꯩꯃꯅ ꯏꯃꯨꯡꯁꯤꯒꯤ ꯍꯣꯠꯅꯕꯤꯔꯤꯕ ꯃꯌꯥꯝꯁꯤ ꯂꯩꯔꯥꯡ ꯃꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯅꯥꯀꯣꯏꯅꯅ ꯃꯆꯥꯅꯨꯄꯥꯗ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ ꯃꯆꯥꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯞꯅ ꯁꯦ ꯌꯥꯔꯗ꯭ꯔꯥ ꯌꯦꯡꯉꯣ ꯑꯗꯣ ꯏꯃꯥꯁꯦ ꯏꯆꯥꯗ ꯋꯥ ꯈꯔ ꯍꯥꯏꯕ ꯄꯥꯝꯃꯤ ꯏꯆꯥꯅ ꯊꯕꯛ ꯆꯠꯈ꯭ꯔꯒ ꯏꯃꯥ ꯏꯇꯣꯝꯇ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯇꯦ
ichik chi. Pari mamana adumna haibadudha nungaitana haire. Adudi ma yumsida mi ma thamsiro imaga sum leiminanaba. Masida leirangna haiba hauraklammi. Hai mi atopa yumsida thamsi haiba nate. Yumsigi lengdan leidoba imau pammi haiba karino masiba. Nupigi matang yaurokpasida oire parina karigino khangde hau thadana cheningba haire iduna. Sima kona khanasida adugi matangdu ai matam leiti khanabagi imai ja phawba nongmagi chara hendana bu honari kansida migi masado amuk yausilaklabadi chara heloidrima machagi do wa thaidokli khangduna hai adu maina sum khalaga leirabadi na punsigi nupi thibaga khangoi nangwa chup saraga leige haira khangde mama na ngasi itha thazada nupigi matang pusilakpasida khangning ningsinglai ngasai sana laima lakibado sana laima na insilamgani khalaga sauning na haire ima nupigi matang si kaya kaidode naiko matam su su yamna leibasidi ima nupi yaudраbasu mayam ma leibasidi masida mama du pendraduna masanu padu wakatlami hey madu phana oiduna su sagaye sinang na muthat ke haina khallabro ha mama na ngasigi numitta nupi thi na bakana hairabaduda pari hena sana laimabu sauning na ba macha oikre aduna asawbado handa phamlambadagi phuk haugattuna sak charamba makhuttu chupluptuna hairami ima isa tok ima sabiyo kona sasi nupigi matangsi nachage pama leitribagi leiraba kanda isana khangna adum busilaki ma nang nasana khangna pusilakpadudi oiraroi ni magi pari nangbo nabuk thana cha khulauni saksa haiduna lehaurami sauri bani haiduna asum lakpada tan chan hek sana leimasu hek thingnari nupi sigi nakta sangsinduna sauna haining masingdo nang ai kem pamke kai nasagi na sati yengda nupa leiba yumda ngyak leita laktuna imung irang thokna bisilip hairakli ba pari gi akan ba wadu tabada sana leima mamitta mapi ira chenlaga ta pari na chaigadaba haigadaba loirabra hoi ai sakti haiba khangse phasababu pamdaba kana leige ta pari masida pari na karimna duna haire oh nangi sidi aina isak itau hena phajabasida nangna ai pam natro nushibadi nate natraba nupa mana asumna ikaiba pirabada mafamduda kuina leiba ngamda hairami simadi parida warongna yenglaga ngasi ta parina phajai haina adu ponglibado naithok amada phajaba loibani athibai khoisu phajaningi haibasidi ta parina khangbi hairamduna sensin kirami mayumlomda masida pari thawa saramde ahoina dum wai sange khanna haijarami panadum wai heksan iti phajab nupa yamba yarui aduna imada gasu insilamgani imana ise nupi thihalo haina asumna namit sima haukre yam thajada nungthilduma pari hoigi mayumda sana laima lakhide masida yamna ngakna masanupada hairami asauba nangna sana laimada kari hairoi nungtigi laambani isado ngasi nungthil laktrise maram ama leiramgani soidana pari thawa masadan haire ma laktra kedor haibano ima sina dum hena wai sanglina khando kaidoge ma masagi thawa sadaba mataududa masanupada chingnana haire aduga saurap tauna hai imadi nangoda singnai yamna singnai nangna kari hairoi migi masaduda mina nungai roi khangdana khara sauningna leirambani parido mamana matam ayambada sana laimagi michang changbaduda haire imana kaigi matam ayambada adugi sakthi pinu pidugi isangda changlibasibu kaigi noima machagi matauda mama masu machanupada haige yauna hairaklammi ho imau oigadariba imau adugi sangliba michangdo khanglabra mamagi wadu tabada pari sauningna haire ima taningde ko yamna churungni hayengwai churungna thabak singani ai adugi sakthi bido pamdi ma masida lairangna mukhumlai wo sakna saba yaponte hayengnya imaugi nakta satuna imaubu lauruso nungtigi laktuna imung sigi thabak tawbiribani mana imung sigi mau oidana kanana oinige masida pari yam sauningna khumlai ima ai pamde haibani ko adugi nupido madadu sumairaga dai ine hoi mase adugi sakhi biduna semjingraba kaino khangde masagi mataududa sauna haire I lairang hai nupi na haido wani nang na hairibo wadu taningde semjanba kain asumna phagi dagi sana leima hapta ama helaba phawba lakhidre nongmagi numit amani
Somda sana laimado mathwai yam nungaida leirikan mama changlak na hairammi. Hai, Asaubiya, nang bu kaidaurage handak maraksibo. Isana cha inthi nungaina sabasu taude. Mamana adumna changlak na hanglakpaduda hena mabukning nungsirangbadu kaplaklami aduga hairai. Ima, ai sibu kayam thirage. Taparina aise yam thi. Aduga isaga chanadaba nupa masak fasabasu yam khale hai ima. Masagi mataududa machabu thimjinbiraklami. Adugi oirya isan chaka sada kai leiribasidi. Horendagi imananya phajalaga loire kaino. Aduga nangna pari hoida satpado to ima taugi yengo hausi. Hairaga masanupibu ibe haibina nongma haukiba khudingi phajana semdokpadagi yam phajarami. Hana masam telambadusu ningdu yeina sangkhre. Aduga masaga chanadaba phiset setpa kebadusu mamana takpibadagi sanalai mayam phajarami. Masagi phajaba saktam adu ubada yam ngakna sagyeng mingsel adubu yengtuna haijai mamada. Ima, sidi yam phajaina, sibu aira. Sumaina phajaramgani di khangdi, najadi khangbadi laidana thajadima. Machagi wadu tabada machagi makokta inboy kaiboi tauduna hairi ibe haibina. Hai, matamduda nangna setliba sariba. Namaiduda pai khangde pakti khangde pangtai da tairaga pangki da kiraga karaidagi phajadauriba. Mama na ngangi du tade sana leima. Mahausik phajare haibasi pari da yam khanghaninglammi. Aduga pari na mabu nungsibirakadra khana hairi. Ima, aigi phajabase ta pari gi mangdu utke. Aduga ta pari na aibu nungsibirakpra yengi ima. Masanupi na du pamjarabadudadi mama masu kaisu hairakhidre. Adugi mahutta machagi mapukning oina hemjinbiraklammi. Hoi dahi parido imanasu iyawaiba pamine. Ado thengnaradi nangnane hanagi maongdo tawba yadeko. Asaubiya, yam lemna satkadabani ko. Asumna mamana phajana takpi tabiraklabi sanalaimado thonga wangma lalakli. Asum lakpada urai laptak pariga mamanaba amaga lakpado. Pari hoinasu laptak sanalaima lakpado ubada yamna ngakna hai nakalda chatliba mataudon sinduna. Da ada masak matau hen bilai sabi mulai sibo khoi gilai sabirane sidi mandebo. Masida matau amadi pari anido sanalaimagi phajabada ngaurami. Sanalaimani haiba khanglamde aduga hairai. Khangdabi tau pari asidi amuktu uji untoknasu masaksi henkredako. Asini magi mogo oirabadi yumlai malaina harani ima. Masida sanalaimana asum naksilakpa khudingi masadi khangda chingnaba langtaknaba mapauraduna hairai. Da sikilai sabise masaksi heliyam maming amuktang naksilai da hindoki patari huigi mapase. Asumna matawna hairabada nupa amadu upai leita sanalaimagi nakta prap changsilaktuna hairare. Ichalbu karai satkadui. Ichalda wam taizagi tawbani lana dilongnagumse kuija. Masida sanalaima wakhalda yam haraurami aduga kaishu tawdaba saduna hairai. Hoi yaye haibiyo. Nupisigi matawda hairai. Ada idaw ama leirise asina ichalgi ming leifam hang khangnaba leitaba natraija. Sanalaima khangi madudi magi ahongba masakta magi ta parina khangdre haiba aduga nokphe tawduna hairai. Hoi yaye aigi ming sanalaima kawi sigi leikaisidagini ta parise aibu khangdre haiba. Adumna hairakpaduda ngihakti nupa amadu gyan ngawi aduga parida haiphetsu yengi aduga muk nupiduda hairai. Kariba leikaisidagini haiba aduga paribusu khangi haiba. Aduga asina khangdrisina karam tawba koka ngawi. Mataududa sanalaima noktuna parigi nakta laklammi. Nupiduna magi manakta lakpadu ubada haijai matomta. Kari nupisina aigi nakta laklibasina. Ina maming hangbadugi kupak mo sadui zala. Hairikan nupiduna parigi nakta changlaktuna parida yenglaga hairai. Paribuduk pamjaruraba mali nupisina. Ta pari aini sanalaimani nangna matam amada saktibini haina thina saikibada kaurabra. Pari ningsinglakpada ma ngakpa phawi. Aduga nungairakshre hausikta hairai tapna sanalaimada yengduna. Sana ai lankre
ꯅꯐꯝꯗ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯃꯇꯝꯗꯨꯗ ꯅꯪꯅ ꯑꯩꯈꯣꯏꯗ ꯂꯥꯛꯇ꯭ꯔꯕ ꯃꯇꯨꯡ ꯑꯩ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯈꯤꯕꯅꯤ ꯑꯗꯣ ꯅꯪꯗꯤ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯅꯨꯡꯁꯤꯕ ꯑꯃꯅ ꯂꯥꯜꯂꯦ ꯉꯥꯛꯄꯤꯌꯨ ꯍꯥꯏꯔꯕꯗ ꯉꯥꯛꯄꯤꯗꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯥꯜꯂꯦ ꯍꯥꯏꯅ ꯆꯪꯖꯔꯛꯂꯕꯗ ꯀꯔꯤꯒꯤ ꯉꯥꯛꯄꯤꯔꯣꯏꯗꯧꯔꯤꯕꯅꯣ ꯇꯥ ꯄꯥꯔꯤ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦꯗ ꯇꯥ ꯄꯥꯔꯤꯒꯤ ꯑꯀꯟꯕ ꯋꯥꯗꯨꯅ ꯑꯩꯒꯤ ꯑꯁꯤꯒꯤ ꯐꯤꯕꯝꯁꯤ ꯑꯣꯏꯔꯛꯄꯅꯤ ꯇꯥ ꯄꯥꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯏ ꯑꯅꯤꯗꯣ ꯑꯗꯨꯒ ꯊꯃꯣꯏꯒꯤ ꯋꯥꯁꯨ ꯐꯣꯡꯗꯣꯛꯏ ꯌꯥꯔꯛꯏ ꯅꯨꯄꯤ ꯃꯥꯁꯨ ꯅꯨꯡꯁꯤꯕ ꯃꯥꯅ ꯍꯥꯏꯔꯕꯗ ꯀꯔꯤꯒꯤꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒ ꯌꯥꯝ ꯊꯥꯖꯗꯅꯁꯨ ꯍꯥꯏꯔꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯥꯅꯤꯁꯨ ꯌꯥꯅꯔꯕꯅꯤꯅ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯒ ꯂꯩꯗꯨꯅ ꯀꯩꯗꯧꯏ ꯏꯃꯥ ꯊꯥꯔꯛꯂꯒꯦ ꯑꯊꯨꯕꯤꯗ ꯂꯨꯍꯣꯡꯅꯕ ꯇꯧꯁꯦ ꯌꯥꯈ꯭ꯔꯦ ꯁꯅꯥ ꯂꯩꯃꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯖꯕꯅꯤ ꯍꯥꯏꯕ ꯃꯤꯀꯨꯞꯁꯤꯗ ꯅꯨꯄꯥ ꯃꯥꯁꯨ ꯈꯪꯂꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯟꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯁꯣꯝꯗ ꯄꯥꯔꯤꯒꯤ ꯃꯃꯥꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯥꯗ ꯐꯔꯦꯗ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯅꯥ ꯂꯩꯃꯁꯦ ꯏꯃꯧ ꯑꯣꯏꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯆꯨꯝꯗ꯭ꯔꯥ ꯏꯃꯥꯅ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯇꯤ ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯆꯨꯝꯂꯝꯂꯅꯤ ꯄꯥꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯃꯥꯅ ꯍꯥꯏꯃꯟꯗꯅ ꯆꯨꯔꯨꯡꯉꯤꯅꯤ ꯁꯤꯊꯣꯛꯀꯅꯤꯅ ꯑꯩꯅꯗꯤ ꯐꯅꯌꯥꯝ ꯂꯩꯖꯕꯅꯤꯀꯣ ꯍꯣꯏ ꯏꯃꯧ ꯅꯨꯄꯤꯗꯣ ꯏꯆꯥꯒꯤ ꯐꯖꯕꯗ ꯉꯥꯎꯕ ꯑꯣꯏꯅ ꯇꯧꯕ ꯑꯗꯨꯒꯤ ꯍꯥꯏꯔꯤꯅꯤꯗ ꯏꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯐꯖꯕ ꯃꯁꯦꯜ ꯊꯨꯡꯅꯔꯦ ꯀꯩꯅꯣ ꯌꯥꯔꯦ ꯑꯁꯨꯝꯅ ꯁꯅꯥ ꯂꯩꯃꯅ ꯄꯥꯔꯤꯕꯨ ꯉꯥꯎꯖꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯄꯥꯔꯤꯅ ꯈꯪꯕꯗꯒꯤ ꯁꯅꯥ ꯂꯩꯃꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯅꯤ ꯄꯥꯔꯤ ꯑꯃꯗꯤ ꯁꯅꯥ ꯂꯩꯃ ꯋꯥꯔꯤ ꯁꯥꯔꯤ ꯅꯪꯅ ꯍꯦꯛ ꯉꯝꯗꯅ ꯑꯩꯉꯣꯟꯗ ꯂꯩꯔꯤꯅꯤꯀꯣ ꯅꯪꯁꯦ ꯐꯖꯕ ꯅꯨꯄꯥꯗꯤ ꯄꯥꯝꯗꯤ ꯄꯥꯝꯕꯖꯥꯠꯅꯤꯀꯣ ꯅꯪꯁꯦ ꯅꯨꯄꯤ ꯑꯣ ꯑꯩꯅ ꯇꯥꯗ ꯄꯥꯝꯕꯗꯒꯤ ꯇꯥꯗꯅ ꯑꯩꯕꯨ ꯄꯥꯝꯕꯅ ꯍꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛꯀꯥꯟ ꯍꯥꯟꯅ ꯑꯩꯅ ꯇꯥꯗꯒꯤ ꯐꯖꯕꯗ ꯉꯥꯎꯕꯤ ꯑꯣꯏꯔꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯇꯥꯗꯅ ꯑꯩꯒꯤ ꯐꯖꯕꯗ ꯉꯥꯎꯗꯅ ꯑꯩ ꯐꯥꯎ ꯃꯁꯛ ꯈꯪꯗ ꯂꯩꯔꯤꯗꯣ ꯑꯁꯨꯝꯅ ꯄꯥꯔꯤ ꯑꯃꯗꯤ ꯁꯅꯥ ꯂꯩꯃ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ